mayambu ahan namaktada warina chonggi maikadigi iko nona taram noksari nasisu miyamgi damakta wari macha ma ikuna kudol tamjanaba ikuna puruka laksari nasigi pujarak liba wari macha si maming nasina angang adu kanano wari si patingai wari tabi dibusingda karigum khradang ikoi wari na chombu nuksibiduna pau phawbirak basing whatsapp number su hana pijakhrabani aduga hena makhata na adum pau phoning basingna ikoi gi facebook page dan kuman hana adum leibani masidasu pau phawbirak ku yagani haduna hajari aduga khangdaba singi kanagu masingna hangbirakpada ikoi gi panthululam channel asi bro gira hangbirak pusu yawi aduga karigi damak channel ani pairibano haduna hangbirak pusu yawi tasengbagidi warina chomdagi panthululam na hana yamali raba channel ni अखोना वरीना चोम सेमलिंगै पंथोलिलमदा हाना वरी मचासिंग पाजरमी अदुबु होरर स्टोरी ने हेना पामजबा हेना लिनिंगबा कया अमा लैखिबना मरम ओरगा अखोना वरीना चोम सेमजुदना वरीना चोमदा हेना माय उचिखिबनी पंथोलिलमदी 2017-18 अदाइगी मतमदगी वीडियो थारकपा याम लिरब चेनेनी वरीना चोमदा हापजरिबा एडसेंस से पंथोलिलमगी एडसेंस दा अदुमक लिंक तौबनी मतम कुइना पंथोलिलमना एक्टिव ओइदबदगी YouTube की माइगेदगी मेल थारखिबा कया अमसु ngarang dahan thokrabani masidagi wari amani su hapjabani karigumba panthulilomgi channel asina bera gaba tarabadi warina chomda su khajiktang suklakadra khangde aduna warina chomgi wari tabiribusingna panthulilomgi handa thajariba wari singsisu khara tabiyu aduga support tobiyu haduna su warina chomgi maigedigi hanna najari haudik tabirasi ekhoina pujarakpa wari machada angang adu kanano mina sanaba uraga मीना लांग उरगा मतुंग इंदुना दमक चनिंगी अदुमक यावनिंगी अदुबु ममानसु मपानसु अदुगा मागे मयामनसु पाक पाक थादे मयाम नुंगाइबा मयामना नोखिबा कया अदुगी मतुंग इंदुना अदुमक यावनिंगबदी मागे मसार तत्तना फावखि मखोइना सानबदु उरगा मखोइना चेन चोंगबदु उरगा मतोंद तक्सी छोलगा खांगजरी अतोंबा ममाना माबदी मतम अयामदा सेने अदुबु मागसु खरा खरा चौरलबनिना मयामगी मतुंग इंदुना अमदी लैकाइगी ममानबसिंगना सानब चट्ट मतमदा मागसे अदुमक चनिंगी यावनिंगी मानबु हेक यावरुबा मानबु हेक चंगलबा फुमसिंगसे अदुमक तुरगा लाकबा अदुमक शोलगा लाकबा कया अमा तौबना बरम ओरगा ममाना मपाबुंगना अमदी मयामना मागसे पाक पाक थादोक्ते अतोमखोइगी युमदा नुंगति निमित खुदिंगी नुंथिंगी मतमदा अंगांग मैम लाक्तुना प्राइवेट तमी अतोमसी मतमसीदा सही तराग निथोइदि मपुंग फारे माग मयामना सही तराग मंगानी प्राइवेट तंबगी अंगांग दुना लाकबदा अतोमसु यामना हराउदुना मखोंग अदो शेली तौदुना मासी चेथोरई अदुगा मखोइ पुन्ना फमदुना ममादुना मखोइ मयामदु ताकपिरि ममाना ताकबसे अतोमना ममित कुतो मखै चेप्था माना दुम येंगी महक्ति ममाना अदुना प्राइवेट तंबिबा मतमदा वहांग हंगसु अतोमसे सुखुम खुमदबनी इकाई चाउरिब्रा खुंबा ngamdriba karigumba amadi adumak tawi अतोमसे ये थंबगी मखोंग नामसु खितंग सोनारब तौबनी खरा खरा शेली तौबनी महक्ति मखोई युमदा तौबनी हादुना ताकलिबनी हादुना दुम ताकलिबा यावरिबनी हादुना दुम यावबगी मोंग अमदा ममा होइना खलमनी मखोई मरक्ता यामना का हेना फबा यामना का हेना हाइबा साथदी यावी अतोमदी ममाना वहंग हंगबा ममाना अतैदा तालिबा सिगुम अतोमदा हंग मतमदा अतोमबा करिमता पाखुम पीबा ngamde ममाना हाय अतोम नंगबु फनयाम सु चावरे इमाना नहान मखै तालिबसे नंगबु करिमता खंगदबरा नंगबु नोमुतदी वा हायुने नोमुतदी वा खुमुने हादुना ममाना हाय मसिदसु अतोमसे तुमिना नोनथरगा दुमुक लै ममाना हाय इस मयामना फरिबा अैगी जातो मसिदी करी थोलगबनो खंगदे वा हंगसु खुमदे मानबु लरक्तम चलिबसे करीबु पारकलिबनो करीबु येललिबनो खंगदे युमदा करी तालकपनो हंगलबसु सुखुम खुमदे अस इसागी मतोसे अै वखल तादेदा हादुना ममासिनदी अदुम वाजबदुना माना हाय ममानबा ममानबिसिंगना अतोमदी यंगदुना नोक्सिलै नोक्सिलक मतमसिदा अतोमसे तुमिना नोनथरगा लै असुमना होजिकि नुथिंगी प्राइवेट तमसि लोइरबनी प्राइवेट तम लोइदुना मखोइ मखोइसिंगदो मागी युमदा चननबा हगुनबा मतमसिदा अतोमसे कदोमदुगना खंगदना खंगचोंग चोंगसिलगा मासे उपथुरगा तुबनी मान हेक तुखिबगा मागी मथक्ता
ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃ ꯇꯨꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯗꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯇꯣꯝꯕ ꯃꯥꯒꯤ ꯃꯈꯣꯡꯗ ꯈꯔ ꯁꯣꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯇ ꯇꯨꯁꯤꯜꯂꯛꯂꯤꯕ ꯃꯃꯥꯟꯅꯕꯗꯨꯗꯤ ꯁꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯅ ꯑꯇꯣꯝꯕꯗꯨꯅ ꯇꯨꯕꯗꯒꯤ ꯑꯃꯗꯁꯨ ꯄꯟꯗꯨꯅ ꯇꯨꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯈꯟꯕꯅꯤ꯫ ꯃꯃꯥꯗꯨꯅ ꯑꯇꯣꯝꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯟꯅ ꯆꯤꯡꯈꯠꯂꯤ꯫ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯣꯛꯂꯤꯕꯁꯤꯅ ꯑꯇꯣꯝꯕꯗꯅꯤ, ꯃꯥꯒꯤ ꯃꯈꯣꯡꯗ ꯈꯔ ꯁꯣꯛꯂꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯃꯗꯣ ꯀꯔꯤꯃꯠꯇ ꯇꯧꯗꯕꯗꯒꯤ ꯑꯇꯣꯝꯕꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯐꯤꯡꯕꯁꯤ ꯐꯤꯡꯉꯤꯗꯀꯣ, ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯤꯁꯦ ꯍꯦꯛ ꯄꯜꯂꯒ ꯇꯨꯍꯜꯂꯤꯕꯅꯤꯅꯦ, ꯅꯪ ꯌꯥꯝ ꯐꯤꯡꯃꯜꯂꯤ, ꯌꯦꯡꯒꯦ ꯅꯈꯣꯡꯗꯣ꯫ ꯈꯔ ꯁꯣꯛꯄꯗꯣ ꯇꯥꯗꯟ ꯃꯅꯥ ꯑꯃ ꯊꯠꯂꯨꯔꯦ, ꯑꯗꯨꯒ ꯅꯣꯏꯔꯒ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯆꯪꯕ ꯌꯥꯔꯦ, ꯅꯪꯅꯕꯨ ꯍꯦꯛ ꯆꯪꯂꯨꯕ ꯃꯐꯝꯁꯦ ꯕꯨꯠꯅ ꯁꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯝ ꯇꯨꯔꯒꯇ ꯂꯩꯕ꯫ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡ ꯅꯈꯣꯏ ꯆꯠꯂꯣꯀꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯣ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯇꯣꯝꯕꯗ ꯉꯥꯡꯕ ꯆꯩꯕꯗ ꯑꯇꯣꯝꯕ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯇꯥꯃꯣꯗꯤ ꯀꯗꯥꯏ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯑꯇꯣꯝꯕꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯃꯥꯅ ꯍꯥꯏ, ꯃꯥꯗꯤ ꯂꯝꯄꯥꯛꯂꯣꯝ ꯆꯠꯂꯝꯒꯅꯤ, ꯅꯪ ꯇꯨꯡ ꯏꯟꯒꯅꯨ, ꯅꯪꯗꯣ ꯈꯣꯡꯐꯝꯒ ꯈꯣꯡꯐꯝ ꯆꯥꯗꯕꯅꯦ, ꯅꯃꯥꯏꯅ ꯅꯃꯥꯏ ꯊꯛꯂꯤꯕ ꯇꯨꯒꯅꯤ, ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯗꯨꯅ ꯑꯩ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯐꯥꯏ, ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯝꯁꯨ ꯌꯥꯝꯅ ꯍꯦꯟꯕ ꯑꯇꯣꯝꯕꯅꯤ꯫ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯌꯥꯝꯕ ꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯇꯣꯝꯕꯅꯤ꯫ ꯃꯌꯥꯝꯕꯅ ꯆꯠꯈꯤꯕ, ꯃꯌꯥꯝꯕꯅ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯇꯣꯝꯕꯁꯦ ꯇꯨꯡ ꯑꯗꯨꯃꯛ ꯏꯜꯂꯤ꯫ ꯃꯌꯥꯝꯕꯅ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤ꯫ ꯂꯝꯄꯥꯛꯇꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯑꯇꯣꯝꯕꯅ ꯐꯝꯂꯒ ꯃꯌꯥꯝꯕꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯣ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯃꯌꯥꯝꯕꯗꯣ ꯁꯥꯟꯅꯕꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯟꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯩꯕꯗꯤ ꯑꯣꯏꯗꯦ꯫ ꯃꯁꯥꯟꯅ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯁꯣꯏꯔꯝꯃꯤ꯫ ꯉꯁꯤꯒꯤꯁꯤꯁꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯉꯁꯥꯏꯃꯈꯩ ꯁꯣꯏꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯂꯥꯛꯂꯗꯨꯅ ꯐꯝꯂꯒ ꯑꯁꯤꯗ ꯌꯦꯡꯅꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯕꯗꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯁꯣꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯅꯪ ꯌꯥꯎꯔꯨꯅꯨ ꯌꯥꯔꯦ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯕꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯍꯩꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ, ꯃꯥꯅ ꯁꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯡ ꯁꯤꯛꯂꯤ ꯇꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯁꯦ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯏ꯫ ꯇꯥꯃꯣ ꯁꯥꯟꯅꯗ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏ꯫ ꯈꯔ ꯂꯩꯔ ꯁꯥꯎꯅꯤꯡꯕꯅꯦ ꯑꯁꯣꯝꯗꯒꯤ ꯃꯥꯕꯨ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯌꯥꯝꯕꯗꯨꯅ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ, ꯌꯨꯝ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯇꯥꯜꯂꯤ꯫ ꯑꯩ ꯉꯥꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯌꯥꯝꯕꯅ ꯌꯥꯗꯦ, ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤ꯫ ꯑꯁ ꯌꯥꯅꯤꯕ, ꯀꯨꯏꯔꯣꯏ, ꯉꯥꯛꯇ ꯌꯦꯡꯒꯦ ꯅꯣꯏ ꯁꯥꯟꯅꯕꯗꯣ ꯑꯩ ꯌꯦꯡꯅꯤꯡꯉꯦꯕ, ꯑꯩ ꯌꯥꯎꯔꯣꯏꯕ, ꯑꯩ ꯌꯦꯡꯒꯦꯕ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯃꯌꯥꯝꯕꯗ ꯑꯣꯏꯅꯖꯗꯨꯅ ꯑꯗꯨꯃꯛ ꯑꯇꯣꯝꯕꯅ ꯉꯥꯊ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯉꯥꯊꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯕꯅ ꯍꯩꯅꯗ ꯆꯠꯂꯣ, ꯉꯥꯊꯔꯛꯀꯅꯨ, ꯑꯥꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯑꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯁꯤꯜꯂꯔꯤ꯫ ꯃꯥꯅꯗꯤ ꯃꯌꯥꯝꯕ ꯀꯧꯕꯅꯤꯅ ꯑꯣꯏꯅꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕꯁꯤꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯥꯅ ꯅꯝꯗꯨꯅ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯉꯥꯊꯔ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕꯗꯣ ꯃꯈꯣꯏꯒꯤ ꯑꯁꯣꯝꯅ ꯁꯥꯟꯅꯔꯤꯕꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯥꯟꯅꯔꯝꯕ ꯑꯃꯈꯛ ꯇꯣꯛꯈꯤꯕꯗꯒꯤ ꯃꯌꯥꯝꯕꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯁꯨ ꯌꯥꯎꯔꯁꯤꯜꯂꯣ, ꯍꯟꯗꯛꯀꯤ ꯁꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯃꯌꯥꯝꯕꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯕꯗꯨꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯆꯪꯈꯤꯕ, ꯃꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯉꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯎꯈꯤ꯫ ꯉꯁꯥꯏ ꯃꯈꯩ ꯌꯥꯝꯅ ꯁꯣꯏꯔꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯔꯝꯃꯤ꯫ ꯃꯌꯥꯝꯕꯗꯨꯁꯨ ꯍꯧꯖꯤꯛ ꯃꯥꯅ ꯁꯥꯟꯅꯕ ꯆꯪꯕꯗ ꯃꯥꯅ ꯀꯥ ꯍꯦꯟꯅ ꯍꯩꯔꯤꯕ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯉꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯤꯕꯅ ꯑꯇꯣꯝꯕꯅꯤ꯫ ꯃꯌꯥꯝꯕꯅ ꯁꯥꯟꯅꯕꯗꯨꯗ ꯃꯥꯅ ꯃꯥꯏ ꯄꯥꯛꯆꯕ, ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯅ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯔꯤ꯫ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯃꯈꯣꯏ ꯑꯉꯥꯡ ꯈꯔ ꯑꯃꯁꯨ ꯁꯒꯣꯜ ꯁꯥꯕꯤ ꯁꯥꯟꯅꯔꯤ꯫ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯅ ꯑꯃꯨꯛ ꯀꯥ, ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯅ ꯑꯃꯨꯛ ꯀꯥ, ꯑꯗꯨꯒ ꯂꯦꯞꯄ ꯇꯥꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯝꯕꯗꯨꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯑꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤ ꯑꯇꯣꯝꯕꯁꯦ ꯈꯪꯍꯧꯗꯦ ꯃꯈꯣꯏꯒꯤ ꯃꯊꯪ ꯀꯥꯈꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥ ꯇꯝꯅ ꯑꯇꯣꯝꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯐꯤꯡ ꯑꯐꯥꯏꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯁꯦ ꯆꯦꯟꯁꯤꯜꯂꯝꯃꯤ꯫
ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯇꯣꯝ ꯑꯁꯤ ꯇꯨꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯀꯥꯈꯠꯅꯔꯝꯕꯁꯤꯡ ꯑꯗꯣ ꯄꯨꯗꯨꯞ ꯀꯦꯟꯗꯨꯅ ꯇꯨꯅꯔꯛꯏ꯫ ꯑꯉꯥꯡꯅꯒ ꯑꯣꯏꯔꯦ ꯄꯪꯀꯞꯇ ꯀꯞꯅꯔꯛꯏ꯫ ꯃꯅꯥꯛ ꯑꯗꯨꯗ ꯑꯇꯣꯝꯕꯅ ꯇꯨꯕꯗꯨ ꯎꯕꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯅꯠꯇ꯭ꯔ ꯍꯥꯏꯗꯨꯅ ꯑꯇꯣꯝꯕꯗ ꯃꯈꯣꯏꯅ ꯄꯪꯐꯨꯗ ꯐꯨꯔꯝꯃꯤ, ꯄꯪꯊꯥꯔ ꯊꯥꯔꯝꯃꯤ꯫ ꯑꯁꯣꯝꯅ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯕꯗꯨꯁꯨ ꯑꯁꯨꯝꯅ ꯑꯉꯥꯡ ꯈꯔ ꯈꯠꯅꯕꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛ ꯁꯥꯟꯅꯕ ꯇꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯉꯩ, ꯑꯩꯈꯣꯏꯅ ꯁꯒꯣꯜ ꯁꯥꯕꯤ ꯀꯥꯔꯒ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯆꯦꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯏꯟꯊꯨꯔꯤꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯇꯨꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯇꯣꯝꯕꯗꯣ ꯋꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯌꯥꯝꯕꯗꯨꯅ ꯍꯪꯉꯤ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯇꯣꯝꯕ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩ꯫ ꯃꯌꯥꯝꯕꯅ ꯃꯥꯕꯨ ꯐꯨꯔꯝꯃꯤ꯫ ꯅꯪꯅ ꯆꯪꯂꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯅꯠꯇꯦ, ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯌꯦꯡꯒꯦꯁꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯀꯗꯣꯝꯗꯒꯤ ꯆꯪꯂꯤꯕꯅꯣꯕ ꯅꯪꯕꯨ? ꯂꯥꯎ ꯅꯪ ꯌꯨꯝ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯅꯥ ꯂꯩꯗꯨꯅ ꯃꯥꯕꯨ ꯄꯨꯔꯒ ꯂꯥꯛꯏ꯫ ꯃꯁꯤꯗꯁꯨ ꯑꯇꯣꯝꯕꯒꯤ ꯃꯈꯨꯠꯇꯣ ꯐꯅꯌꯥꯝꯅ ꯁꯣꯛꯂꯕꯅꯤ꯫ ꯃꯈꯣꯏ ꯇꯨꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯁꯤꯟꯕꯒꯤꯔ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯆꯩꯅꯥ ꯐꯥꯎꯕ ꯅꯠꯇꯅ ꯀꯔꯤꯝꯇ ꯇꯧꯈꯤꯔꯝꯗꯦ꯫ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯅꯥ ꯂꯩꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯄꯨꯔꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯍꯪꯉꯤ꯫ ꯃꯌꯥꯝꯕꯅ ꯍꯥꯏ, ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯝ ꯐꯖꯅ ꯍꯦꯟꯕ ꯑꯉꯥꯡꯅꯤ꯫ ꯂꯝꯄꯥꯛꯇ ꯃꯃꯥꯟꯅꯕ ꯑꯇꯩꯅ ꯁꯥꯟꯅꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯁꯒꯣꯜ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯏꯟꯊꯨꯔꯨꯏ ꯍꯥꯏꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯈꯥꯗ ꯇꯨꯗꯨꯅ ꯁꯣꯛꯄꯨ ꯁꯣꯛꯂꯝꯅꯤ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯂꯥꯛꯂꯒ ꯈꯖꯤꯛꯇ ꯉꯥꯏꯍꯜꯂꯝꯒꯗꯕ, ꯏꯃꯥ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ, ꯃꯁꯤ ꯈꯔ ꯉꯥꯡꯗꯕ ꯌꯥꯔꯣꯏ, ꯃꯁꯤ ꯈꯔ ꯐꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯑꯃꯨꯛꯀꯁꯨ ꯃꯃꯥꯒꯤ ꯃꯥꯡꯗ ꯐꯨꯔꯝꯃꯤ꯫ ꯃꯃꯥꯅ ꯆꯩ ꯑꯃ ꯊꯦꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯕꯨ ꯅꯪ ꯂꯝ ꯍꯦꯟꯒꯦꯔ ꯍꯦꯜꯂꯣꯏꯔꯥ ꯍꯥꯏꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯃꯃꯥꯅ ꯐꯨꯕ ꯃꯇꯝꯗ ꯑꯇꯣꯝꯕ ꯁꯨꯡꯀꯞ ꯀꯞꯇꯦ꯫ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯅ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯉ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗꯅꯤ ꯃꯃꯥꯅ ꯍꯦꯟꯅ ꯁꯥꯎꯔꯤꯕ꯫ ꯌꯦꯡꯉꯨꯅꯦ, ꯃꯤꯅ ꯐꯨꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯤꯁꯦ, ꯃꯁꯤ ꯎꯁꯤꯠꯇꯕꯤꯁꯤꯅꯦ, ꯑꯩꯅ ꯐꯨꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯨꯅ ꯆꯩ ꯑꯗꯨꯅ ꯐꯥꯠ ꯀꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯐꯨꯔꯒ ꯃꯃꯥꯗꯨꯅ ꯊꯣꯛꯄ ꯌꯥꯔꯣꯏ, ꯃꯪꯒꯣꯜꯗꯒꯤ ꯍꯦꯟꯕꯁꯨ ꯌꯥꯔꯣꯏ, ꯃꯪꯒꯣꯜꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯕꯗ ꯑꯇꯣꯝꯕꯁꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯗꯣ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯣꯝ ꯑꯋꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯠꯂꯩ ꯊꯥꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯝꯃꯤ꯫ ꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯍꯨꯃꯥꯡ ꯈꯔ ꯁꯧꯔꯛꯄꯗꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯇꯣꯝꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯇꯣꯝꯕꯁꯦ ꯃꯃꯥꯗꯨꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯂꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯗꯗꯤ ꯋꯥ ꯍꯥꯏꯗꯦ, ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯗꯨꯅ ꯍꯥꯏ, ꯍꯦ ꯑꯗꯨꯅ ꯌꯦꯡꯂꯛꯀꯅꯨ, ꯆꯠꯂꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯔꯛꯑꯣ, ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ, ꯍꯨꯃꯥꯡ ꯌꯥꯝꯅ ꯁꯧꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯇꯣꯝꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯒ ꯊꯣꯔꯛꯏ꯫ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯏꯁꯤꯡꯗꯨ ꯊꯛꯂꯒ ꯃꯁꯥꯗ ꯍꯨꯃꯥꯡ ꯆꯦꯟꯊꯔꯤꯕꯁꯤꯡ ꯑꯗꯣ ꯐꯤ ꯑꯃꯅ ꯇꯞꯅ ꯅꯥꯟꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯌꯣꯠꯂꯩ ꯑꯃꯨꯛ ꯊꯥꯡꯅꯔꯤ꯫ ꯑꯇꯣꯝꯕꯅ ꯃꯇꯧ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯃꯥꯅ ꯆꯠꯂꯣ ꯑꯥꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯝꯕ ꯇꯞꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯍꯨꯃꯥꯡ ꯁꯧꯔꯝꯕꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯥꯝꯅ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯑꯃꯈꯛ ꯂꯤꯔꯤ ꯍꯨꯝꯗꯨꯅ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯐꯨꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯐꯨꯕ ꯃꯇꯝꯗ ꯃꯃꯥꯁꯦ ꯃꯁꯥꯗꯨ ꯏꯇꯦꯛ ꯇꯦꯛꯈꯠꯄꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯁꯣꯜꯂꯤ꯫ ꯃꯃꯥꯗꯨꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯆꯕ, ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯤꯡ ꯍꯜꯂ ꯆꯠꯂꯤꯕ ꯑꯇꯣꯝꯕꯁꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛꯀꯁꯨ ꯃꯃꯥ ꯑꯗꯨꯕꯨ ꯌꯦꯡꯖꯩ, ꯅꯨꯡꯁꯤꯅ ꯃꯃꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯁꯨꯝ ꯆꯠꯄꯗ ꯈꯣꯡꯐꯝ ꯆꯥꯈꯤꯗꯕꯅ ꯃꯍꯥꯛꯁꯦ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯌꯣ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯃꯨꯛꯀ ꯇꯧꯔꯦꯗꯣ, ꯀꯩꯗꯧꯔꯦ? ꯑꯇꯣꯝꯕꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯔꯥꯎꯗꯨꯅ ꯃꯥꯁꯦ ꯇꯞꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯑꯇꯣꯝꯕ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯄꯥꯕꯨꯡꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯁꯦ ꯍꯜꯂꯛꯄꯅꯤ꯫ ꯃꯄꯥꯗꯨꯅ ꯍꯜꯂꯛꯄꯗ ꯍꯔꯥꯎꯗꯨꯅ ꯑꯇꯣꯝꯕꯅ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯦꯟꯁꯤꯟꯕꯅꯤ꯫ ꯆꯦꯟꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯕꯨꯡꯅ ꯍꯦ ꯑꯥꯗ ꯂꯩꯌꯨ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯁꯥꯎꯅꯤꯡꯕꯅꯤ, ꯑꯥꯗ ꯂꯩꯌꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯇꯣꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯂꯩ꯫ ꯅꯃꯥꯗꯤ ꯅꯃꯥ ꯆꯠꯈꯤ, ꯀꯧꯔꯣ꯫ ꯑꯇꯣꯝꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯄꯥꯕꯨꯡ ꯂꯥꯛꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯁꯨ ꯂꯥꯛꯏ꯫
ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯔꯤ, ꯃꯃꯥꯡꯒꯤ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯉꯁꯤꯁꯨ ꯂꯥꯛꯏꯅꯦ ꯂꯧꯗ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯅꯗꯤ ꯀꯅꯥꯝꯇꯗ ꯄꯤꯊꯣꯛꯀꯅꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯌꯨ ꯄꯤꯌꯨ ꯉꯪꯕꯁꯤꯗ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ, ꯉꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯏꯅꯣ? ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯃ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯊꯜꯂꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ, ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯃꯉꯣꯟꯗ ꯄꯤꯌꯨ ꯁꯤꯅꯤꯅꯦ꯫ ꯄꯤꯗ꯭ꯔꯒꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯎꯔꯤꯕ ꯂꯧ ꯑꯁꯦ ꯃꯁꯤꯁꯨ ꯎꯍꯜꯂꯣꯏ, ꯂꯧ ꯑꯁꯤ ꯁꯥꯠꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯍꯥꯏꯔꯛꯏꯅꯦ꯫ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯧꯒꯦꯇ ꯉꯝꯕ ꯑꯃꯥꯏꯕꯅꯤ꯫ ꯈꯪꯗꯦ, ꯑꯩꯒꯤ ꯄꯥꯕꯨꯡꯅꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯃꯥꯡꯍꯟꯒꯅꯨ, ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ꯫ ꯀꯔꯝꯅ ꯈꯪꯂꯤꯕ ꯑꯃꯥꯏꯕꯅꯣ ꯈꯪꯗꯦ, ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯤ, ꯉꯁꯤꯁꯨ ꯂꯧꯕꯨꯛꯇ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ, ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯗꯤ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯀꯔꯝ ꯇꯧꯁꯤꯒꯦ? ꯄꯤꯈ꯭ꯔꯁꯤꯔꯥ? ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ, ꯄꯤꯊꯣꯛꯈ꯭ꯔꯁꯤ꯫ ꯑꯃꯥꯏꯕꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯍꯩꯕꯨ ꯊꯥꯖꯤꯟꯕꯅꯦ, ꯂꯥꯏꯕꯨ ꯊꯥꯖꯤꯟꯕꯅꯦ ꯀꯌꯥ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯦꯟꯅ ꯋꯥꯕꯗ ꯇꯥꯔꯛꯀꯅꯤ꯫ ꯂꯧꯁꯤꯡ ꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯋꯥꯒꯅꯤ꯫ ꯍꯥꯏꯅꯕꯗꯨ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕꯁꯤꯡ ꯂꯩꯕ, ꯑꯍꯜ ꯑꯣꯏꯔꯕ ꯏꯁꯩ ꯁꯛꯄꯁꯤꯡ ꯂꯩꯕꯁꯦ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯦꯡꯕꯥꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯌꯦꯡꯉꯨꯗꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯇꯣꯝꯕꯗ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯥ ꯑꯇꯣꯝꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏꯅ ꯋꯥꯗꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯃꯣꯏ ꯄꯥꯕꯨꯡ, ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯕꯁꯨ ꯂꯩꯇꯦ꯫ ꯃꯁꯦ ꯊꯝꯕꯗ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯔꯣꯏ, ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯄꯤꯈ꯭ꯔꯁꯤ, ꯄꯤꯈꯤꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯝꯕꯗꯤ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯃꯈꯣꯏꯅ ꯑꯥꯗꯒꯤ ꯍꯜꯂꯛꯄꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯈꯤꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯅꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯅ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤ, ꯃꯅꯥꯛꯇꯁꯨ ꯑꯇꯣꯝꯕ ꯂꯩꯔꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯧꯔꯛꯏ, ꯑꯃꯨꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯐꯤꯡꯅ ꯄꯥꯈꯠꯅ ꯍꯥꯏ, ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯄꯣꯠꯆꯩꯒ ꯊꯤꯔꯝꯕ꯭ꯔꯥꯕ? ꯅꯪꯕꯨ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ, ꯑꯩꯗꯤ ꯎꯗꯦꯅ, ꯀꯗꯥꯏ ꯊꯝꯕ ꯂꯥꯏꯔꯤꯛꯅꯣ? ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯔꯤ, ꯑꯁꯤꯗ ꯊꯜꯂꯝꯕꯅꯤꯅꯦ, ꯑꯁꯤꯒꯤ ꯃꯈꯥ ꯏꯇꯪ ꯊꯪꯕ ꯎꯄꯨ ꯑꯁꯤꯗ ꯑꯩꯅ ꯍꯥꯞꯂꯒ ꯊꯝꯕꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯀꯅꯥ ꯎꯍꯟꯗ ꯊꯝꯕꯅꯤ꯫ ꯅꯠꯇꯦ, ꯀꯅꯥ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯕꯅꯣ? ꯃꯁꯤꯗꯗꯤ ꯀꯅꯥꯁꯨ ꯆꯪꯗꯕꯅꯤ, ꯀꯅꯥꯁꯨ ꯄꯥꯏꯗꯕꯅꯤ꯫ ꯀꯅꯥꯅ ꯂꯧꯈ꯭ꯔꯕꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯕꯨꯡ ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯎꯄꯨꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯍꯨꯃꯥꯡ ꯀꯥꯡꯅꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯄꯥꯕꯨꯡꯅꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯜꯂꯝꯃꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯃꯥꯏꯕꯗꯨꯅꯁꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯄꯤꯕ ꯉꯝꯗ꯭ꯔꯒꯅ ꯀꯔꯤ ꯀꯝꯗꯧꯕ? ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤ ꯃꯥꯡꯈꯤꯕꯒꯅ ꯀꯔꯤ ꯀꯝꯗꯧꯕ? ꯑꯩ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯛꯏ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯊꯥ ꯁꯥꯕ, ꯃꯈꯣꯏꯅ ꯂꯥꯎꯅꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯌꯥꯝꯕꯗꯨꯁꯨ ꯇꯥꯔꯔꯤ꯫ ꯃꯌꯥꯝꯕꯗꯨ ꯇꯥꯕꯗꯒꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯥ, ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯕꯨꯡꯅ ꯍꯪꯉꯤ, ꯑꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯎꯕ꯭ꯔꯥ? ꯑꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯌꯥꯝꯕꯗꯨꯗꯤ ꯎꯗꯦ ꯄꯥꯕꯨꯡ, ꯑꯩꯗꯤ ꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯇꯣꯝꯕꯗꯨ ꯀꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯇꯣꯝꯕꯕꯨ ꯀꯧꯔꯛꯏ꯫ ꯑꯇꯣꯝꯕ ꯆꯪꯂꯛꯏ, ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯂꯩ꯫ ꯃꯄꯥꯕꯨꯡꯅ ꯍꯪꯉꯤ, ꯅꯪ ꯁꯤꯗ ꯂꯥꯏꯔꯤꯛꯇꯣ ꯎꯕ꯭ꯔꯥ? ꯑꯁꯤꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯕ ꯂꯥꯏꯔꯤꯛꯇꯣ ꯅꯪ ꯂꯧꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯇꯣꯝꯕ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯨꯅ ꯃꯉꯥ ꯑꯗꯨ ꯅꯣꯝꯃꯤ꯫ ꯃꯥꯒꯤ ꯃꯉꯛ ꯅꯣꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ, ꯄꯥꯏꯔꯝꯒꯅꯤ, ꯃꯥꯅ ꯄꯥꯏꯔꯝꯒꯅꯤ, ꯍꯦ ꯍꯥꯏꯔꯣ, ꯀꯗꯥꯏ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯆꯞꯈꯠꯂꯒ ꯍꯪꯉꯤ꯫ ꯑꯇꯣꯝꯕ ꯑꯃꯨꯛꯀꯁꯨ ꯃꯉꯛ ꯅꯣꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯃꯇꯧꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯕꯨꯡꯅ ꯃꯥꯁꯤ ꯐꯨꯔꯝꯃꯤ꯫ ꯅꯪꯅ ꯄꯥꯏꯔꯝꯒꯅꯤ, ꯀꯗꯥꯏ ꯊꯝꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯅ ꯐꯨꯔ ꯐꯥꯎꯕꯗ ꯑꯇꯣꯝꯕꯁꯦ ꯅꯥꯏ ꯐꯥꯎꯕ ꯍꯥꯏꯗꯦ, ꯀꯞꯁꯨ ꯀꯞꯇꯦ꯫ ꯃꯃꯥꯅ ꯈꯪꯗꯣꯛꯏ, ꯑꯗꯨꯒ ꯃꯃꯥꯅ, ꯑꯩ ꯍꯪꯒꯦ, ꯑꯇꯣꯝꯕ, ꯅꯪ ꯎꯄꯨꯗ ꯂꯥꯏꯔꯤꯛ ꯄꯥꯏꯕ꯭ꯔꯥ?
ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯄꯨꯅ ꯊꯜꯂꯝꯕꯅꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯅꯤ ꯅꯪꯅ ꯈꯪꯗꯗꯅ ꯄꯥꯏꯔꯨꯕ ꯇꯥꯔꯕꯁꯨ ꯍꯥꯏꯌꯨꯁꯤ ꯏꯃꯥꯗ ꯍꯥꯏꯌꯨ ꯀꯗꯥꯏ ꯊꯝꯒꯦ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗꯁꯨ ꯑꯇꯣꯝꯕ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯉꯥ ꯑꯗꯣ ꯅꯣꯝꯃꯤ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯅ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯅ ꯈꯟꯕꯗꯒꯤ ꯈꯨꯝꯂꯣꯏꯌꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯍꯥ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯌꯨꯝ ꯑꯁꯦ ꯃꯥꯅ ꯍꯦꯛ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯀꯥꯡꯈꯣꯡ ꯀꯌꯥ ꯑꯃ ꯆꯥꯏꯔꯕꯅꯤ ꯃꯄꯨ ꯑꯗꯨꯁꯨ ꯃꯥꯅ ꯍꯦꯛ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯦ ꯃꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯨꯔꯝꯃꯤ ꯃꯃꯥꯗꯨꯅ ꯈꯥꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯁꯨ ꯃꯄꯥꯁꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯌꯦꯡꯂꯒ ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯉꯤ ꯅꯪ ꯂꯩꯕꯗꯒꯤ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯉꯥꯡꯉꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯝꯂꯕꯗꯤ ꯅꯪꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯪꯕꯨ ꯍꯥꯠꯂꯝꯕ ꯐꯥꯎ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗꯨꯅ ꯉꯥꯡꯉꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯍꯥꯏ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯑꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯕꯗ ꯑꯇꯣꯝꯕꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯆꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯆꯥꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯅꯣꯟꯊꯔꯒ ꯂꯩ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯈ꯭ꯔꯦ ꯃꯈꯣꯏ ꯄꯨꯟꯅ ꯇꯨꯝꯕ ꯆꯪꯅꯈꯤꯕ ꯃꯇꯝꯅꯤ ꯑꯇꯣꯝꯕꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕꯒ ꯇꯨꯝꯃꯤꯟꯅꯩ ꯃꯌꯥꯝ ꯄꯨꯟꯅ ꯇꯨꯝꯅꯈꯤꯕ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯇꯣꯝꯕꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯃꯥꯅ ꯇꯞꯅ ꯀꯨꯝꯊꯔꯕ ꯃꯇꯨꯡ ꯃꯌꯥꯝꯕꯗꯣ ꯐꯖꯅ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯍꯜꯂꯒ ꯌꯦꯡꯉꯤ ꯃꯌꯥꯝꯕꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯁꯦ ꯇꯨꯝꯊꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯃꯁꯤꯗꯁꯨ ꯃꯈꯣꯏꯁꯦ ꯆꯦꯛꯃꯣꯛ ꯀꯔꯤꯝꯇ ꯂꯥꯎꯔꯛꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯁꯦ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯒꯤꯁꯤꯒ ꯑꯀꯣꯏꯕꯗ 7ꯂꯛ ꯃꯍꯥꯛꯅ ꯍꯪꯒꯠ-ꯍꯟꯗ ꯀꯣꯏꯗꯨꯅ ꯆꯠꯂꯝꯃꯤ ꯃꯁꯤꯡ 7 ꯑꯗꯨ ꯍꯦꯛ ꯁꯨꯕꯗꯒꯤ ꯑꯇꯣꯝꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯆꯤꯜ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯃꯈꯨꯠ ꯑꯅꯤ ꯑꯁꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯥꯅ ꯌꯦꯡꯂꯒ ꯂꯩꯔꯗꯤ ꯉꯥꯏꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯇꯣꯝꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯎꯠꯊꯣꯔꯛꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯇꯣꯝꯕꯒꯤ ꯃꯄꯥꯕꯨꯡꯗ ꯉꯥꯡꯂꯝꯕ ꯈꯣꯜꯂꯥꯎ ꯊꯥꯗꯨꯅ ꯆꯩꯔꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯕ ꯃꯥꯏꯕꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯊꯥ ꯁꯥꯔꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯍꯩ ꯌꯥꯟꯗ꯭ꯔꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯔꯕꯅꯣꯅꯦ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯝꯃꯤ ꯈꯪꯒꯅꯤ ꯉꯁꯤꯒꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯑꯣꯏꯔꯥꯏꯔꯒ ꯇꯧꯕ ꯇꯥꯔꯦꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯗꯣꯛꯂꯒ ꯊꯝꯂꯤꯕ꯭ꯔꯥꯅꯦ ꯋꯥꯈꯜ ꯑꯁꯦ ꯆꯃꯝꯅꯕ ꯀꯌꯥ ꯑꯗꯨꯅ ꯑꯃꯥꯏꯕꯗꯣ ꯑꯗꯨꯅ ꯁꯣꯟꯈꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯇꯣꯝꯕ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯃꯥꯁꯦ ꯇꯨꯝꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯦ ꯃꯊꯥ ꯁꯥꯕꯅ ꯋꯥ ꯀꯌా ꯑꯃ ꯈꯟꯅꯩ ꯂꯥꯏꯔꯤꯛꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯃꯥꯏꯕꯗꯨꯅ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣ ꯌꯥꯝ ꯇꯧꯔꯛꯂꯒꯅꯤ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯂꯥꯏꯔꯤꯛꯇꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯊꯥꯖꯔꯣꯏ ꯃꯥꯅ ꯁꯥꯎꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯃꯥꯅ ꯂꯧꯁꯜꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯆꯠꯈꯤꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏꯗꯤ ꯀꯔꯝ ꯇꯧꯍꯧꯕ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯁꯤ ꯈꯟꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯕꯁꯨ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯀꯟꯊꯤ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯇꯦꯟꯅꯗꯨꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯃꯁꯤ ꯍꯦꯛ ꯎꯔꯒ ꯑꯩ ꯐꯨꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯇꯣꯝꯕꯗꯣ ꯎꯕ ꯃꯇꯝꯗ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯃꯥꯅ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯉꯥꯡꯉꯨꯔꯨꯅꯨ ꯀꯩꯗꯧꯔꯒꯦ ꯃꯥꯁꯨ ꯄꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯆꯤꯡꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯃꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯝꯇꯅ ꯄꯥꯏꯔꯤꯉꯥꯏ ꯂꯩꯇꯦ ꯃꯁꯤ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯄꯅꯤ ꯍꯧꯒꯠꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯉꯥꯎꯔꯤ ꯇꯧꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯝ ꯑꯁꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥ ꯇꯨꯔꯝꯃꯤ ꯇꯨꯕ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯝꯕꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥꯁꯦ ꯇꯨꯁꯤꯜꯂꯛꯄꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯧꯒꯠꯈꯤꯕꯗ ꯃꯀꯣꯛ ꯉꯥꯎꯈꯤꯕ ꯃꯥꯅ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯎꯔꯤꯕꯁꯦ ꯑꯇꯣꯝꯕꯗꯨꯅ ꯇꯨꯕꯗ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯃꯊꯛꯇ ꯇꯨꯁꯤꯜꯂꯛꯄꯗꯨ ꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ
ꯌꯥꯝꯅ ꯊꯨꯅ ꯄꯟꯊꯗꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯪ ꯅꯃꯥ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯃꯥ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨ ꯌꯥꯝꯅ ꯈꯣꯡꯐꯝ ꯆꯥꯗꯕ ꯑꯗꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕ ꯀꯔꯤꯒ ꯑꯇꯣꯝꯕꯁꯦ ꯑꯃꯨꯛꯀꯁꯨ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯐꯨꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯅ ꯈꯥꯝꯃꯤ ꯐꯨꯒꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯐꯨꯍꯟꯗꯅꯕ ꯃꯥꯅ ꯈꯥꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥꯗꯣ ꯈꯔ ꯐꯨꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯇꯣꯝꯕꯗꯣ ꯀꯔꯤꯃꯠꯇ ꯀꯞꯇꯦ ꯃꯃꯥꯅ ꯀꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯈꯣꯡꯐꯝ ꯑꯗꯨꯛ ꯌꯥꯝ ꯆꯥꯗ꯭ꯔꯤꯗꯨꯕꯣ ꯅꯪꯕꯨ ꯆꯩꯔꯝꯗ ꯑꯗꯨꯝ ꯊꯣꯡꯈꯣꯡ ꯁꯥꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯁꯦ ꯐꯖꯅ ꯂꯩꯌꯨꯁꯦ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯅꯪꯁꯦ ꯆꯠꯂꯨꯔꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯁꯨꯝꯅ ꯃꯃꯥꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯁꯦ ꯏꯃꯨꯡ ꯆꯠꯂꯛꯏ ꯏꯃꯨꯡ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯃꯥꯁꯦ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯋꯥꯈꯜ ꯑꯃꯈꯛ ꯃꯥꯅ ꯈꯜꯂꯛꯏ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯇꯣꯝꯕꯗ ꯐꯨꯗꯤ ꯐꯨꯈꯤ ꯑꯗꯨꯕꯨ ꯑꯇꯣꯝꯕꯅ ꯁꯣꯏꯕ ꯅꯠꯇꯦ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯑꯩꯅ ꯀꯣꯛ ꯃꯔꯛꯇꯨꯅ ꯇꯨꯔꯛꯄꯅꯤ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯩꯍꯧꯕ ꯑꯇꯣꯝꯕꯅ ꯀꯔꯝ ꯇꯧꯅ ꯑꯩꯅ ꯇꯨꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯈꯥ ꯊꯥꯡꯉꯝꯂꯤꯕ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯈꯥ ꯊꯥꯡꯂꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯀꯣꯛꯇ ꯍꯛꯆꯤꯜꯂꯗꯨꯅ ꯑꯩ ꯁꯣꯛꯂꯝꯕꯁꯨ ꯌꯥꯏ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯥ ꯑꯗꯨꯝ ꯈꯜꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯃꯇꯝꯗꯁꯨꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯕ ꯃꯇꯝꯗ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯛꯂꯝꯂꯒ ꯃꯁꯤ ꯏꯌꯨꯁꯦ ꯃꯁꯤ ꯁꯣꯏꯍꯟꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤꯕ ꯁꯥꯕꯅꯤ ꯑꯇꯣꯝꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯔꯤꯕꯗꯣ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯃꯃꯥꯅ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯃꯥꯁꯨ ꯌꯥꯝꯅ ꯍꯩꯔꯝꯗꯦ ꯃꯥꯅ ꯏꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯣꯏꯕꯁꯦ ꯑꯇꯣꯝꯕꯅ ꯃꯃꯥꯗꯣ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯂꯨꯝꯂꯒ ꯌꯦꯡꯂꯛꯏ ꯃꯃꯥꯗꯣ ꯎꯗꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯊꯥꯅꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯑꯁꯣꯏꯕꯁꯦ ꯃꯥꯅ ꯁꯦꯝꯗꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯦꯝꯗꯣꯛꯂꯒ ꯃꯥꯅ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯃꯃꯥꯗꯨꯅꯗꯤ ꯍꯥꯏꯔꯞꯇꯪ ꯂꯨꯝꯂꯒ ꯌꯦꯡꯈꯤꯔꯝꯃꯤ ꯃꯃꯥꯗꯨꯅ ꯆꯪꯂꯛꯂꯒ ꯃꯈꯣꯏꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯇꯣꯝꯕꯒꯤ ꯍꯦꯛ ꯊꯥꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯂꯣꯏꯅ ꯆꯨꯝꯂꯝꯃꯤ ꯀꯔꯤꯝꯇ ꯁꯣꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯕ ꯍꯧꯔꯛꯈꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯇꯣꯝꯕꯒꯤꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗꯦ ꯃꯥꯒꯤꯗꯤ ꯂꯣꯏꯅ ꯁꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯑꯇꯣꯝꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯇꯣꯝꯕꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯗꯨꯅꯗꯤ ꯂꯣꯏꯅ ꯆꯨꯝꯂꯒ ꯃꯥꯅ ꯆꯨꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯃꯥ ꯑꯁꯤꯅ ꯆꯥꯡꯌꯦꯡ ꯑꯃꯁꯨ ꯃꯥꯅ ꯌꯦꯡꯕ ꯄꯥꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯅꯈ꯭ꯔꯕ ꯇꯨꯡꯗ ꯑꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒ ꯊꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯂꯛꯏ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯂꯣꯏꯅ ꯆꯨꯝꯂꯒ ꯅꯪꯅ ꯁꯣꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯉꯣꯟꯗꯒꯤ ꯈꯖꯤꯛꯇꯪ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯇꯣꯝꯕ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯑꯁꯣꯝꯒꯤ ꯃꯪꯒꯣꯜ ꯃꯇꯥꯏ ꯑꯃꯗ ꯂꯩꯔꯤꯕ ꯈꯨꯗꯩ ꯑꯃꯁꯦ ꯏꯕꯨꯡꯉꯣ ꯑꯁꯤ ꯈꯨꯗꯩꯁꯦ ꯅꯪ ꯑꯝꯇ ꯂꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯗꯨꯅ ꯈꯣꯡ ꯑꯁꯦ ꯇꯤꯡꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯃꯈꯣꯡꯗ ꯄꯜꯂꯒ ꯇꯨꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯤꯡꯊꯣꯛꯄꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯈꯥꯗ ꯌꯦꯡꯗꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯄꯜꯂꯒ ꯇꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯇꯣꯝꯕꯅ ꯍꯥꯟꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯥꯡꯗ ꯄꯨꯞ ꯇꯨꯁꯤꯟꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯁꯦ ꯇꯥꯁꯤꯜꯂꯛꯄꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯅ ꯆꯤꯡꯅꯕ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯃꯥꯅ ꯈꯪꯈ꯭ꯔꯦ ꯇꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯈꯨꯗꯩ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯨꯕꯅꯤꯅ ꯂꯧꯍꯜꯂꯨꯔꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯑꯣꯏꯅ ꯈꯔ ꯁꯣꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨꯗꯤ ꯁꯣꯛꯈꯤꯔꯝꯗꯦ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯣ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯕꯨ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯕ ꯍꯦꯜꯂꯛꯏ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯅ ꯀꯔꯝꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯇꯧꯕꯗꯁꯨ ꯅꯣꯡꯃꯇ ꯃꯥꯁꯤ ꯀꯞꯇꯕꯅꯤ ꯍꯦꯛ ꯌꯦꯡꯕꯗꯅ ꯃꯤꯃꯥꯟꯅꯗꯕ ꯑꯉꯥꯡ ꯃꯥꯜꯂꯒ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯃꯃꯥꯁꯦ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯜꯂꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯇꯣꯝꯕꯒꯤ ꯃꯌꯥꯝ ꯑꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯉꯁꯥꯏꯃꯛꯀꯤ ꯍꯣꯜꯂꯤꯕ ꯑꯪꯀꯁꯦ
ꯐꯣꯜ ꯁꯨꯡꯇꯥ ꯇꯥꯗꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯃꯀꯣꯛ ꯄꯥꯏꯔꯝꯃꯤ ꯃꯃꯥꯕꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯃꯥ ꯂꯥꯛꯏ ꯃꯃꯥꯗ ꯏꯃꯥ ꯁꯤꯝꯇꯪ ꯈꯣꯠꯄꯤꯌꯨ ꯑꯩ ꯐꯣꯟ ꯇꯥꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯉꯁꯥꯏꯃꯨꯛꯀꯤ ꯈꯣꯠꯂꯕꯅꯤ ꯐꯣꯟ ꯇꯥꯗꯦ ꯍꯌꯦꯡꯗꯤ ꯑꯣꯖꯥꯅ ꯁꯣꯏꯗꯅ ꯉꯥꯡꯂꯅꯤ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯉꯥꯡꯂꯅꯤ ꯑꯃꯨꯛꯇ ꯈꯣꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯅꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯍꯣꯠꯄ ꯉꯝꯗ꯭ꯔꯦ ꯑꯁ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯀꯔꯝꯕ ꯑꯪꯀꯅꯣ ꯁꯤꯕꯣ ꯅꯪꯕꯨ ꯍꯥꯟꯅ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯨꯛꯇ ꯈꯣꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯏꯃꯥ ꯈꯣꯠꯂꯕꯅꯦꯕ ꯑꯣꯖꯥꯅ ꯍꯟꯗꯛꯁꯦ ꯑꯔꯨꯕ ꯀꯌꯥ ꯑꯃ ꯄꯤꯁꯤꯜꯂꯛꯑꯦ ꯑꯁ ꯍꯌꯦꯡꯗꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗꯧꯔꯤꯗ ꯑꯁ ꯑꯩꯗꯤ ꯉꯝꯅꯤꯁꯨ ꯍꯥꯏꯗꯣꯛꯂꯨꯒꯨꯝ ꯇꯧ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯄꯥꯕ ꯇꯟꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯇꯨꯝꯈꯤꯔꯝꯃꯤ ꯃꯌꯥꯝꯕꯅ ꯇꯨꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯝꯕꯅ ꯂꯣꯟꯅ ꯍꯧꯒꯠꯂꯛꯂꯒ ꯃꯌꯥꯝ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯪꯀ ꯐꯣꯟ ꯇꯥꯗꯕꯗꯣ ꯃꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝꯕꯇꯣꯟꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯁꯦ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯔꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯝꯅꯕ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄꯁꯦ ꯇꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯝꯕꯅ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏ ꯃꯌꯥꯝꯕ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯗꯅꯕ ꯃꯍꯥꯛꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯨꯗꯤꯡꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯉꯥꯡꯊꯣꯛꯂꯤꯕꯅꯤ ꯑꯇꯣꯝꯕꯅ ꯀꯔꯤꯒꯨꯝꯕ ꯁꯛꯂꯣꯟ ꯈꯔꯗꯤ ꯃꯥꯅ ꯄꯨꯔꯔꯤ ꯀꯔꯤꯒꯨꯝꯕ ꯁꯛꯂꯣꯟ ꯈꯔꯗꯤ ꯃꯥꯅ ꯂꯧꯔꯔꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯉꯟꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯌꯦꯡꯂꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯣꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯇꯥ ꯑꯗꯣ ꯍꯦꯛ ꯄꯨꯊꯣꯔꯛꯄꯅꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯪꯀ ꯑꯗꯣ ꯈꯣꯠꯄ ꯂꯣꯏꯔꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯂꯩꯔꯝꯕꯗꯒꯤ ꯀꯩꯅꯣꯅꯦ ꯈꯣꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯇꯣꯝꯗ ꯁꯣꯜꯂꯤ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯏꯃꯥ ꯉꯔꯥꯡꯒꯤ ꯑꯩꯅ ꯑꯪꯀ ꯐꯣꯟ ꯇꯥꯗꯕꯗꯣ ꯈꯣꯠꯄ ꯉꯝꯗꯕꯗꯣ ꯏꯃꯥ ꯅꯪꯅ ꯍꯣꯠꯂꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯅ ꯑꯩꯗꯤ ꯍꯣꯠꯇꯦꯅꯦ ꯏꯃꯥ ꯇꯨ ꯌꯦꯡꯉꯨ ꯑꯩꯅ ꯉꯔꯥꯡ ꯑꯪꯀ ꯐꯣꯟ ꯇꯥꯗꯕꯗꯣ ꯇꯨ ꯈꯣꯠꯂꯝꯃꯦ ꯃꯃꯥꯅ ꯑꯁꯤꯗꯤ ꯅꯪꯒꯤ ꯈꯨꯏ ꯅꯠꯇ꯭ꯔꯥꯅꯦ ꯅꯪꯅ ꯍꯣꯠꯄ ꯅꯠꯇ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯠꯇꯦꯕ ꯑꯩꯅ ꯍꯣꯠꯄ ꯅꯠꯇꯦ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩꯗꯤ ꯃꯊꯥ ꯁꯥꯗꯨꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯣꯠꯄ ꯅꯠꯇꯦꯕ ꯏꯃꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯃꯃꯥꯗ ꯇꯝꯃꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯃꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝ ꯊꯣꯡꯒꯤ ꯃꯄꯥꯟꯗꯒꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯇꯣꯝꯕꯅ ꯌꯦꯡꯅꯔꯤ ꯃꯃꯥꯅꯁꯨ ꯃꯤꯠꯆꯤꯅ ꯌꯦꯡꯗꯨꯅ ꯎꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯈꯔꯗꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯃꯃꯥꯁꯤ ꯑꯗꯨꯃꯛ ꯐꯥꯕ ꯉꯝꯃꯤ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ ꯑꯇꯣꯝꯕ ꯍꯣꯏꯅ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯈꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯗꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯃꯥꯅ ꯂꯧꯔ ꯆꯠꯄ ꯃꯇꯝꯗ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯀꯟꯕ ꯌꯥꯝ ꯁꯥꯊꯤꯕ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯥꯅ ꯂꯧ ꯎꯔꯤꯕ ꯂꯧꯄꯨ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯒ ꯂꯧꯁꯤ ꯁꯠꯂꯒꯅꯤ ꯂꯧ ꯑꯁꯦ ꯑꯩꯈꯣꯏꯅ ꯎꯔꯒꯅꯤ ꯑꯇꯣꯞꯄꯗꯁꯨ ꯎꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯌꯥꯅꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯁꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯦꯛꯇ ꯂꯥꯎꯊꯠꯅꯔꯛꯄꯅꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗꯕꯨꯗꯤ ꯉꯥꯡꯉꯨ ꯌꯥꯏꯅꯦ ꯏꯆꯥ ꯑꯇꯣꯝꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯨꯕꯤꯗꯨꯅ ꯂꯣꯏꯔꯕꯅꯤ ꯏꯆꯥ ꯑꯇꯣꯝꯕꯗ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯑꯇꯣꯝꯕ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯕ ꯑꯇꯣꯝꯕꯗꯣ ꯐꯨꯕꯤꯔꯅꯨ ꯃꯥꯕꯨ ꯉꯥꯡꯕꯤꯔꯅꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯡ ꯇꯥꯛꯂꯤꯕ ꯌꯨꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯇꯣꯝꯕꯅ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯕꯨꯡ ꯑꯁꯦ ꯆꯩ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯍꯦꯛꯇ ꯐꯨꯊꯕꯅꯤ ꯃꯌꯥꯝꯕꯅ ꯈꯥꯝꯃꯤ ꯄꯥꯕꯨꯡ ꯐꯨꯕꯤꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯃꯃꯥꯅꯁꯨ ꯈꯥꯝꯂꯕꯁꯨ ꯑꯇꯣꯝꯕꯁꯦ ꯍꯦꯛꯇ ꯀꯟꯊꯠꯂꯛꯄꯅꯤ ꯍꯦꯛꯇ ꯐꯨꯊꯔꯛꯄꯅꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯥꯡꯍꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯨꯜꯍꯜꯂꯤꯕꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯄꯨꯊꯣꯔꯛꯑꯣ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯐꯨꯔꯔꯤ ꯑꯇꯣꯝꯕ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯃꯃꯥꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯔꯨꯔꯕꯗꯤ ꯑꯃꯨꯛꯀ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯣꯔꯦ ꯅꯪꯒꯤ ꯏꯃꯥ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯗꯨꯒ ꯅꯪꯒꯤ ꯇꯥꯃꯣ ꯑꯁꯦ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯎꯈꯤꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯁꯦ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯕꯅꯤ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯁꯦ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯇꯣꯝꯕ ꯑꯃꯨꯛꯀꯁꯨ ꯃꯉꯛ ꯅꯣꯝꯃꯤ ꯃꯥꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯈꯪꯉꯔꯣꯏꯌꯦ ꯅꯪꯗꯤ ꯀꯔꯤꯃꯇ ꯈꯪꯉꯔꯣꯏ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯀꯗꯕꯅꯤ ꯍꯌꯦꯡꯗꯒꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯐꯨꯈꯤ ꯑꯃꯨꯛꯀꯁꯨ ꯉꯥꯡꯈꯤ
ngasi gi numidang asidi atombado wakal khara nungai dabana maram moraga mahakse chak kya chade bababungna chak chadabagi su amuk sungalammi aduga namdana pijalami asunna atombado hena wakal nungai tre habse mamadum khangi mamaduna di masadu gi maramda karigum matik mayai khara leiba singnaba khara leiba sina masasi gi maramda mana khangba pawni bani ngasidi tuma matamda machanapa atombado ga maga tuminnage haduna tuminrami ngasigi thenglob ahing nongdai gi matam masidane amai bududi nongti numit kutingi mai shon shonduna lai kayam thajalibani but thajalibani ngasidi ahing nongdai gi matam masida mamadu ga maga punna tuminabra maram moraga atombado hogat pi yadre mamadu nasu loksing ama toribani atomana haraptang lengba atomana haraptang hogat ke toba matam masida mama se hekta makeup tholai aduga macha sida konsilga lerami asumna tawbasina atomase magi leng otpagi thawna karimta leitabani ngasigi numda ngasidi yamna sathina tamnabagi mataw makak thokirami yumasigi mathak lomda dongdang makholsing taba hori makholu tabada tumlam masing makeup thori asumna tulamba pachanopa ahalado hagolaktuna ima babung ayamna kiji hadana chensilei makhoi punna kaasilerare mapabungsu makhonsing adu tarabani aduga makhoi ka adugi inanan paliba thona adugi maya maktada khonjelsing adumak tab hori kholaga chakhiba karigumadana kanna noktuna sienkiba khonjelsing ase adumak taraklame masitabada mamasu aduga mapabungsu mayam ahaldo yamna kirame atombadi masiguma kaya ase tabada thoin hena karimit khande masi kudi masing ase mana tahaloi haduna matam koina khalaga lakbani aduba ngasidi makhoi punna tuminabana maram oraga mak thawna karimata phudokpa ngamdabani yam sathina tamnaba habdu urame yung mamang thong phawba thilaklabani aduga maning thongsu amuk thilaklabani mataw wasida makhoi se yamna kirame adubu kibe helappadigi mapabung se amuk su hairare masi khudimak se atomana thogalibani nang peloko haduna mapabung aduna amakasu hairame mamana hai kiringe matam asida angang singa tangala ke dorage tumilam taliyu ke dorage haduna hai asumna tumilrame ato masi ke talak asida mahakti mateng panin matuna maram moraga ima ai khongamninge haduna hai matam masi mapabung aduna kala kholai mapan tholaga shirurage hairibro kallaba khunjen kaya ase tamnari bisinan tabana traba asida tholaga nang shirage hairura haduna kana lakholai ato matumena laikre numisigi nongalamdagi matam phawbada yam sathina tamnabase adum tawkirame atomana pangal karimatu puthokpangam kitabani nongalakka matamda atomase wakhal yamna khalle mamaga mapagasu wari yamna sanai matamase mapabungduna hai akhoi amaibudu manaka chalaga khurum jaraga phajan hajarasi larik ado thiba phangdre mangkre phajan hajarasi maga manaruba tarabadi yumasi khudong thiba taragani maga manak chalasi horen ibani makchalaga khurumlaga hajaruchi haduna matay mana oni se wa hinarabani masigi wa sitabada atomba wakhal yamanu ngaramde numik chap chungba mama hoi mapa hoina pothana ringai matam asidane atomba yamna thuna hojiki amai bisi manak tamna chakhirami mama hoi mapa hoina nungthing matam chatkini haduna hinarabani mayambaduna school chakma matamni hojik numit umagi matam asida amai bado magi maningi ka machajuda lairik kanna paduna mahakse laitin maramda oraidaga leidare masigi matam asidani hojiki ka machajugi thongado atomani illaga mahakse manung changkhirami lairik adu paduna mamik amuk usilaga laison kaya ama sholiba amai bse adumna thongado kanagama amana hangdropagi makhol du tabada mahakse mamit pangthori mittu pangthorakpada pikliba nupa machadu ubudadi amai bse yanungna nangdi kanano masidadi nangdi karan hajan salaliba hey chakra chalo haduna hai angang nupa masa atom sin khomi saloi ai nang unaba laklibani amai basinadi hairiba nupa masa se hojiki magi nabu oriba amai basigi masuni haiba khangdabagini amai basina matom ta magi masini ki chole kana gi masa masunu ne hojik aina lai khurumlingai charo singna mathi phonangi matam masida mana laklisiba kudong thiba tarlise karam tawni hey ibungo tang mu chalone
ꯅꯪꯕꯨ ꯆꯠꯂꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯗꯦ ꯆꯠꯂꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯄꯤꯛꯂꯤꯕ ꯑꯇꯣꯝ ꯑꯁꯤꯅ ꯊꯨꯒꯥꯏꯔꯛꯏ ꯀꯧꯈꯥꯏꯔꯛꯏ ꯑꯗꯨꯝꯅ ꯀꯧꯈꯥꯏꯔꯛꯄ ꯊꯨꯒꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯎꯈ꯭ꯔꯦ ꯀꯔꯤ ꯑꯗꯨꯛ ꯄꯤꯛꯂꯤꯕ ꯅꯪꯅ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯀꯧꯈꯥꯏꯕ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯂꯪꯈꯥꯏꯕ ꯈꯪꯒꯅꯤ ꯅꯪ ꯑꯃꯥꯏꯕ ꯑꯩ ꯀꯅꯥꯅ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯅꯕ ꯍꯣꯠꯅꯩ ꯂꯥꯏꯁꯣꯟ ꯁꯣꯟꯕꯀ ꯅꯪꯗꯦ ꯍꯦꯛꯇ ꯑꯃꯥꯏꯕꯁꯤꯕు ꯌꯩꯊꯔꯛꯄꯅꯤ ꯑꯃꯥꯏꯕꯁꯤꯕु ꯃꯥꯅ ꯐꯨꯊꯔꯛꯄꯅꯤ ꯃꯅꯥꯛꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯉꯛꯄꯅꯤ ꯑꯃꯥꯏꯕꯁꯤꯕꯨꯁꯨ ꯐꯨꯔꯤ ꯑꯗꯨꯒ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯗꯠꯂꯝꯃꯤ ꯍꯦꯛꯇ ꯂꯥꯛꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯑꯃꯥꯏꯕꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯋꯥꯅ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯃꯔꯨꯞꯁꯨ ꯑꯣꯏꯔꯝꯕ ꯑꯃꯥꯏꯕ ꯈꯣꯡꯅꯦꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯅꯪꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯒꯗꯕꯅꯤ ꯑꯗꯨꯒ ꯀꯩꯗꯧꯉꯩꯗ ꯑꯃꯥꯏꯕ ꯈꯣꯡꯅꯦꯝꯅ ꯊꯜꯂꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯅꯪꯅ ꯐꯪꯒꯅꯤ ꯈꯟꯒꯅꯣ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯅ ꯑꯍꯜ ꯑꯃꯒꯤ ꯃꯇꯧꯗ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕꯁꯤꯡ ꯌꯥꯝꯅ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏ ꯏꯄꯨ ꯈꯣꯡꯅꯦꯝꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯏꯄꯨ ꯈꯣꯡꯅꯦꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯁꯦꯝꯂꯤꯕ ꯏꯄꯨ ꯈꯣꯡꯅꯦꯝꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯥꯈꯠꯂꯛꯏ ꯃꯍꯥꯛꯅ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯑꯁꯤ ꯈꯣꯡꯅꯦꯝ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯒꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯈꯔꯗ ꯋꯥꯍꯜꯂꯒꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯑꯁꯤ ꯃꯥꯅ ꯊꯥꯈꯤꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅꯁꯨ ꯋꯥꯕꯅꯤ ꯑꯗꯨꯕꯨ ꯉꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯣꯡꯅꯦꯝꯅ ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯁꯨ ꯑꯁꯤꯗ ꯃꯍꯩ ꯃꯇꯤꯛ ꯐꯖꯅ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕꯁꯤꯅ ꯈꯪꯉꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯆꯥꯏꯔꯝꯂꯤꯕ ꯊꯨꯒꯥꯏꯔꯝꯂꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯛꯏ ꯑꯇꯣꯝꯕ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯂꯝꯕꯤꯗ ꯊꯧꯗꯣꯛ ꯑꯃ ꯑꯇꯣꯝꯕꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇ ꯃꯈꯣꯡꯗ ꯑꯇꯣꯝꯕ ꯐꯅꯌꯥꯝꯅ ꯁꯣꯛꯏ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯅ ꯑꯇꯣꯝꯕ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯑꯇꯣꯝꯕ ꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯌꯧꯔꯕꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯧꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯑꯇꯣꯝꯕꯒꯤ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯇꯣꯝꯕꯒꯤ ꯃꯈꯣꯡꯅ ꯃꯈꯨꯠꯇ ꯃꯀꯣꯛꯇ ꯈꯔ ꯁꯣꯛꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯛꯂꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯑꯃꯗ ꯃꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯉꯥꯡꯗꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯃꯊꯪ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯀꯟꯕꯤꯕꯅꯤ ꯑꯗꯨꯕु ꯃꯍꯥꯛꯇꯤ ꯈꯔ ꯁꯣꯛꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯣꯂꯣꯝꯕꯨꯗꯤ ꯍꯥꯞꯂꯕꯅꯤ ꯅꯪꯒꯤ ꯅꯆꯥꯁꯤꯅ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯊꯋꯥꯏ ꯊꯥꯔꯝꯒꯅꯤ ꯁꯣꯔꯣꯛꯇꯨꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯒꯦ ꯇꯧꯕꯗ ꯃꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯟꯕꯤꯕꯅꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯆꯪꯁꯤꯜꯂꯒ ꯃꯆꯥ ꯑꯇꯣꯝꯕꯁꯦ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯃꯥꯗꯨꯗꯤ ꯑꯇꯣꯝꯕꯒꯤ ꯃꯔꯝꯗ ꯆꯤꯡꯅꯕꯗꯤ ꯂꯩꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯊꯥꯒꯠ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯅꯔꯝꯂꯒ ꯃꯈꯣꯏꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯃꯥꯗꯨꯅ ꯃꯆꯥꯗꯨ ꯀꯣꯜꯂꯤꯉꯩ ꯃꯄꯥꯗꯨꯅ ꯈꯔ ꯁꯥꯎꯅ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯇꯨꯃꯤꯟ ꯂꯩꯒꯗꯦ ꯍꯥꯏꯗꯗꯅ ꯁꯣꯔꯣꯛꯀ ꯊꯣꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯤ ꯀꯟꯕ ꯁꯥꯔꯤꯗꯨꯕꯨ ꯅꯪ ꯀꯌꯥꯝ ꯀꯜꯂꯒꯦꯕ ꯅꯈꯣꯡ ꯁꯤꯜꯂꯤ ꯇꯧꯕꯗꯨꯒ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯁꯤꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯗꯅꯦꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯁꯦ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯉꯥꯡꯂꯛꯏ ꯑꯁꯨꯝꯅ ꯁꯥꯎꯅꯤꯡꯕ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯦ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅꯔꯝꯕ ꯀꯌꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯀꯥꯎꯈ꯭ꯔꯦ ꯑꯇꯣꯝꯕꯅ ꯁꯤꯜꯂꯤꯕ ꯑꯁꯤꯁꯨ ꯑꯗꯨꯝꯅ ꯀꯥꯎꯅꯅꯕꯅꯤ ꯆꯠꯇꯅꯕꯅꯤ ꯃꯍꯥꯛ ꯁꯣꯛꯍꯜꯂꯣꯏ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯁꯣꯛꯄ ꯁꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯆꯠꯀꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯥꯀꯜ ꯑꯃꯗ ꯊꯦꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯑꯇꯣꯝꯕꯅ ꯈꯟꯕꯗꯨꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯇꯣꯝꯕꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯃꯅꯤ ꯂꯥꯛꯂꯝꯃꯤ ꯑꯇꯣꯝꯕꯒꯤ ꯌꯨꯝꯗ ꯑꯣꯖꯥꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯆꯥ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯐꯠꯇꯕ ꯀꯌꯥ ꯑꯗꯨꯗ ꯉꯥꯡꯕ ꯆꯩꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯣꯖꯥ ꯑꯃꯅ ꯑꯇꯣꯝꯕ ꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯤꯌꯨ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯃꯤꯇꯤꯡ ꯑꯃꯁꯨ ꯇꯧꯒꯗꯣꯔꯤ
ꯑꯇꯣꯝ ꯑꯁꯤ ꯍꯟꯗꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯨ ꯁꯨꯔꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯍꯣꯔꯦꯟꯗꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯇꯣꯝꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯃꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯈꯣꯏ ꯆꯠꯅꯈ꯭ꯔꯦ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯇꯨꯇꯨꯇꯨ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯁꯦ ꯑꯗꯨꯝ ꯇꯥꯔꯒꯗꯕꯅꯤ ꯃꯃꯥ ꯑꯩꯅ ꯆꯠꯄ ꯇꯜꯂꯦ ꯅꯪ ꯆꯠꯂꯨ ꯃꯃꯥꯅ ꯍꯥꯏ ꯏꯆꯥ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯔꯨꯔꯕꯅꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯆꯠꯂꯨꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏꯁꯦ ꯆꯠꯄ ꯇꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯆꯠꯈꯤꯔꯝꯃꯤ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯇꯣꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯝꯐꯝ ꯑꯁꯦ ꯇꯣꯉꯥꯟꯅ ꯀꯧꯁꯤꯜ ꯐꯝꯍꯜꯂꯤ ꯑꯁꯣꯝꯗ ꯐꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯑꯇꯩ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥ ꯈꯟꯅꯕ ꯅꯩꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯝꯕꯒꯤ ꯃꯇꯥꯡꯗ ꯑꯇꯣꯝꯕꯒꯤ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯊꯥꯒꯠꯂꯗꯨꯅ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯂꯥꯛꯂꯤꯕꯁꯤꯡ ꯑꯇꯩꯗꯁꯨ ꯑꯇꯣꯝꯕꯕꯨ ꯁꯦꯝꯕꯤꯕ ꯑꯁꯤꯒꯨꯝꯅ ꯁꯦꯝꯕꯤꯌꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯋꯥꯡꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯥꯒ ꯆꯥꯟꯅꯗꯅ ꯃꯊꯛ ꯊꯣꯡꯕ ꯀ꯭ꯂꯥꯁꯁꯤꯡꯒꯤ ꯑꯪꯀ ꯐꯥꯎꯕ ꯐꯖꯅ ꯈꯣꯠꯄ ꯉꯝꯕ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯍꯣꯠꯄ ꯉꯝꯗꯕ ꯇꯥꯛꯄ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯃꯥꯅ ꯈꯜꯂꯝꯃꯤ ꯃꯥꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯗꯕ ꯀꯌా ꯑꯃ ꯂꯩꯕꯁꯨ ꯃꯥꯅ ꯍꯦꯛꯇ ꯉꯥꯛꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯁꯣꯛꯍꯜꯂꯝꯃꯤ ꯃꯁꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯑꯇꯥꯡꯕꯅꯤ ꯑꯉꯥꯡ ꯐꯍꯟꯕ ꯑꯉꯥꯡ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯈꯛꯇꯅꯁꯨ ꯑꯣꯏꯗꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯝꯕꯕꯨ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕ ꯀꯌꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯁꯦ ꯑꯇꯣꯝꯕꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯂꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯃꯄꯤ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯈꯤ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯈꯤ ꯀꯔꯤꯒꯤ ꯑꯇꯣꯝꯕꯕꯨ ꯈꯪꯗꯕꯗꯒꯤ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯝꯕꯅꯁꯨ ꯂꯣꯠꯈꯤꯕꯒꯤꯅꯤ ꯃꯃꯥꯅꯗꯤ ꯑꯇꯣꯝꯕꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯈ꯭ꯔꯕꯅꯤ ꯉꯁꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯧꯔꯒ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯒ ꯃꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯔꯛꯄꯗ ꯃꯄꯥ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯀꯥꯏꯈꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯃꯍꯥꯛ ꯀꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯃꯅꯁꯨ ꯑꯇꯣꯝꯕꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯑꯩꯁꯨ ꯅꯣꯡꯃ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯇꯝ ꯆꯥꯅ ꯑꯩꯕꯨ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅ ꯀꯟꯕꯤꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯀꯤ ꯑꯇꯣꯝꯕꯒꯤ ꯑꯐꯕ ꯋꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯤꯕ ꯃꯁꯤꯗ ꯃꯄꯥꯕꯨꯡ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯃꯤꯇꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯇꯣꯝꯕ ꯃꯪꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯃꯄꯥꯕꯨꯡꯗꯨ ꯆꯪꯂꯛꯄ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯊꯣꯡꯖꯤꯟ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯑꯗꯨꯝꯅ ꯄꯥꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯃꯉꯣꯟ ꯗꯔꯤꯈꯥ ꯃꯆꯤꯟꯗ ꯂꯦꯞꯇꯨꯅ ꯑꯇꯣꯝꯕ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯅꯪ ꯄꯥꯕꯨꯡ ꯎꯕꯗ ꯀꯔꯤꯒꯤ ꯅꯪ ꯂꯣꯠꯂꯤꯕꯅꯣ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯇꯣꯝꯕ ꯇꯞꯅ ꯊꯣꯔꯛꯏ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯆꯥ ꯑꯁꯤꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂ ꯀꯞꯄꯤ ꯅꯪꯅ ꯑꯁꯨꯛꯀꯤꯕ ꯃꯇꯝ ꯑꯁꯦ ꯏꯄꯥꯗ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯥꯗ ꯋꯥꯠꯂꯣꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯠꯂꯣꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯒꯨꯝꯕ ꯏꯆꯥ ꯑꯃ ꯐꯪꯖꯕꯁꯤꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯕꯒꯨꯝꯂꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯪꯅ ꯐꯠꯇꯕ ꯅꯇꯧ ꯇꯝꯕ ꯎꯠꯍꯜꯂꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯇꯣꯝꯕ ꯑꯩ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯑꯇꯣꯝꯕꯗ ꯀꯣꯜꯂ ꯀꯞꯈꯤ ꯑꯇꯣꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨ ꯂꯥꯛꯑꯝꯃꯤ ꯑꯃꯥꯏꯕꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯈꯨꯠ ꯊꯤꯜꯂꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯕꯨꯡ ꯑꯁꯤ ꯄꯥꯈꯠꯈ꯭ꯔꯦ ꯑꯃꯥꯏꯕꯗꯨꯅ ꯁꯨꯃꯥꯡꯗ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯑꯇꯣꯝꯕꯁꯤ ꯎꯕꯅ ꯑꯃꯥꯏꯕꯗꯨꯅ ꯍꯟꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗ ꯃꯈꯣꯡ ꯄꯥꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯍꯟꯗꯅ
matai manau ani adubu khurumjarami. Matai manau ani se yamna ngakirame. Ai chalage aduga aingonda ju khudong thiba tahan birakano. Ai chalage haramnaga ngasai ki atomaki masak matu adubu ubada kiwi yamna henkiban amai bado mayum mai kai pangdana mahakse hanna phabu yangamdana mase phingna chenkibani. Mana chenkima mataw sida matai manau ani se yamna ngakki. Aduga atomadi magi mai kai adubu nokphet tawni yengi. Matam asida mamana singnaba kariguma khara leibadagi haipatang dimishina machanupa atomase yenki. Yengu matamda machanupa atomana nokmi tawdana yengu magi mi yengi si ubada mamana su singnaba khara dilaiki. Angang asi kanano. Wari asigi season 2 ase mayamna puthok pambiragadi kamenda pami hadun haibirao. Pamami gi masingna yamba tarabadi ekoi season 2 pajarak